कोई ngasi ki kanto punba mera pai bi club amadi committee pullaga koi mifam hajare marmaduna nusijaraba akoi gi tunggang jigi amadi atopa arapadagi kanto area sida picnic jaba amadi harau kumai pangtokpa koi niwa bai bai si tahunjara roi koi gi apun bari na thingjare maramdi akoi gi 2023 gi megi third gi hona lan tawru sida akoi hogi chu tangru le ta dana irang thoktur leiri hoji na kai chemba mu odi banina akoi mang da ju torbunga hadak da ju mumai kaptha dana tawri ba mayam si akoi khathami ne haraga koi tumai haraugi lepiyo amadi likan da leiri ba chinauji amadi awana tari ba mayam ni tholaga akoi gi area da su tumai harau tawba amadi baja lewa tawbu ji tukle si koi kanto area ji oina tinjare habatu yang ni kan da tinjare Haugiba tang ahum Megi 2023 da kuki phatabana lan maitai da lan tarakana yum mai thadana tarakpa adudagi yengaga sekmai lan si loi dibanena sekmai sida ni jaba bye bye new year punama sekmai na kon bai area da pikini jaba si Yepan Cement Society amadi development committee da thingba thamjare masida kana utana pikini jaba lakpidan bai bai ni ya